Imphal East ki manungda khwaidagi chauna lau unariba local sing oiriba Yaral Loukol Dagina Guru Loukol Phaobagi Louphamsingda hauzik loulokpa matam yauraklaba Phauba asida Phau amata satre Louphamsing asida khusemgi oiba ising isau thokpadagi anirak ahumlak hanna yamna wana mapum thitpa makai lau pankhiba mafamsing hauzikti aremba takre haina The Protection Committee of Yaral to Guru Loukol gi convener ti Parijat Singna khujek piduna thadorakpa cherol amana phongdorakle maramaduna Loufham asida lau salaga lau uriba laumi singdagi Loupuna Chahi Asigi Oina Lousaal Loubigi thabak tawbiraganu oiriba fibam asida lengaki Agriculture Department na laktuna yengsinbiu amadi awaba taraba laumi sing asida crop compensation pinanaba thabak paikhat piu hairakle Maikai asomgi Louphamsingda amang ata thoktuna Phau amata Lok tabagi fibamasi chahi kuntraga taruki matungda khwaidagi sathiba saktam amani haukiba chahi lisingamaga chamapan marfu tarukta ising ichauna iril turel kaibadagi maikai asomgi Louphamsing lau lokide hauziksu masiga manaba mongda ikangna maram oiduna Phau amata lokloidore maikai asomgi Loukol singda paliba lengak asina laumi singidamakta karigumba thaurang amata Phauba paikhat pirakte Ithai Lokhong Thawoina Thingjinbana maram oiraga nong khajitang tabada hanjin ising thumki Louphamsing asi iril turel mapanda leiba oiraga su ising fanghanaba thaurang amata paikhate hauzik Phau satraba mafamsing asida har chaigadaba matam chana har fangkhide laumi singna tangai fadana har bag ama lupa lising amadagina lupa lising aniga chang Phauba piduna leiraga har chainaki Lau uraga hingzariba amadi masa masu larik tamhalliba laumi sing asida hauzik khwaidagi awaba piragani Phau maru amata loklaroi maram aduna lengak asina laumi sing crop compensation pinanaba thabak lokhat piu lonana ningtham mahai marong thaba yaba thaurang paikhat piu haiduna committee asigi maikai dagisu lengak gi pungning singsilakling